ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯃꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯣꯟ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯊꯥꯞꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯎ ꯀꯛꯇꯨꯅ ꯌꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯎꯃꯪ ꯑꯗꯨꯗ ꯍꯦꯛ ꯆꯠꯇꯨꯅ ꯎ ꯌꯥꯟꯕ ꯀꯛꯄ ꯆꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯏ, ꯌꯥꯝꯅ ꯁꯨꯛꯄ ꯎꯃꯪ ꯑꯃꯅꯤ꯫ ꯎ ꯀꯛꯄ ꯅꯨꯄꯥ ꯑꯁꯤ ꯄꯤꯛꯂꯕ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯖꯕꯅꯤ꯫ ꯎ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯥꯎꯊꯣꯏ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨꯅ ꯃꯍꯥꯛꯅ ꯑꯍꯟꯕꯤ, ꯌꯥꯏꯃꯕꯤ, ꯑꯇꯣꯝꯕꯤ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯃꯛ ꯁꯛꯇ ꯆꯨꯗ ꯍꯦꯟꯕꯗ ꯅꯠꯇꯅ ꯑꯃꯗꯤ ꯊꯕꯛ ꯐꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯍꯟꯕꯤ, ꯌꯥꯏꯃꯕꯤꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯂꯕꯁꯨ ꯁꯥ ꯎꯆꯦꯛ ꯅꯨꯡꯁꯤꯕꯗꯤ ꯀꯌꯥ ꯈꯪꯗꯦ꯫ ꯃꯈꯣꯏꯗꯤ ꯃꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯀꯌꯥ ꯂꯩꯇꯦ꯫ ꯁꯥ ꯉꯥꯁꯤꯡꯗꯒꯤꯗꯤ ꯃꯤꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯇꯧꯏ꯫ ꯁꯥ ꯉꯥ ꯖꯤꯕꯁꯤꯡꯅ ꯍꯦꯟꯅ ꯇꯣꯟꯅ ꯈꯟꯕ, ꯑꯗꯨꯒ ꯃꯤꯕꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯅ ꯈꯟꯕ ꯃꯆꯥꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤꯗꯤ ꯁꯥ ꯎꯆꯦꯛꯁꯤꯡꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯃꯤꯅꯨꯡꯁꯤ ꯑꯃ ꯃꯥꯒꯤ ꯊꯃꯣꯏꯗ ꯐꯥꯎꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯂꯣꯏꯅ ꯈꯪꯏ, ꯁꯥ ꯉꯥꯁꯤꯡꯁꯨ ꯈꯪꯏ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯍꯦꯛ ꯆꯥꯛꯇꯥꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯁꯤ ꯑꯇꯣꯝꯕꯤꯅ ꯍꯦꯛ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯆꯦꯡ ꯍꯋꯥꯏ ꯆꯦꯡꯋꯥꯏꯅꯆꯤꯡꯕ ꯊꯥꯕꯤꯗꯨꯅ ꯍꯦꯛ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯑꯇꯣꯝꯕꯤ ꯎꯔꯕꯗꯤ ꯍꯦꯛꯇ ꯎꯊꯛꯇꯒꯤ ꯌꯨꯝꯊꯛꯇꯒꯤ ꯍꯔꯥꯎꯅ ꯍꯦꯛꯇ ꯄꯥꯏꯊꯔꯛꯏ꯫ ꯑꯗꯨꯒ ꯑꯍꯟꯕꯤꯒ ꯌꯥꯏꯃꯕꯤꯒ ꯎꯔꯒꯅ ꯍꯦꯛꯇ ꯁꯨꯃꯥꯡꯗ ꯆꯠꯂꯝꯂꯁꯨ ꯍꯦꯛꯇ ꯄꯥꯏꯈꯠꯈꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨ ꯑꯇꯣꯝꯕꯤꯅ ꯊꯥꯔꯝꯕ ꯍꯋꯥꯏ ꯆꯦꯡꯋꯥꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯆꯥꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯍꯟꯕꯤꯅ ꯁꯨꯃꯥꯡꯗ ꯐꯤ ꯐꯧꯕ ꯊꯣꯔꯛꯄ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯈꯪꯄꯥꯏ ꯄꯥꯏꯈꯠꯈꯤ꯫ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯄꯥꯏꯈꯠꯄꯗꯨꯗ ꯅꯥꯟꯊꯨꯕ ꯎꯆꯦꯛꯁꯨ ꯌꯥꯎꯏ꯫ ꯑꯍꯟꯕꯤꯅ "ꯑꯁ, ꯁꯨꯃꯥꯡꯁꯤꯗꯤ ꯎꯆꯦꯛ ꯃꯊꯤ ꯉꯥꯛꯇ ꯉꯥꯏꯔꯦꯃꯤ! ꯑꯁ, ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯗꯤ? ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯤꯗꯤꯀꯣ, ꯃꯥꯅꯅꯦ ꯀꯧꯊꯗꯅ ꯄꯤꯖꯔꯤꯕ ꯎꯆꯦꯛꯁꯤꯡꯁꯦ ꯑꯩꯗꯤꯕꯀꯣ!" ꯌꯥꯏꯃꯕꯤꯁꯨ ꯐꯤ ꯂꯣꯜꯂꯝꯕꯗꯒꯤ ꯃꯆꯦꯅ ꯃꯄꯥꯟꯗ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ "ꯑꯩꯅꯁꯨꯅꯦ ꯐꯅ ꯍꯥꯏꯕꯅꯤ, ꯌꯥꯕ ꯀꯧꯕ ꯍꯦꯛ ꯂꯩꯇꯦ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯎꯆꯦꯛꯅꯦꯅ ꯑꯩꯈꯣꯏ ꯎꯕꯗꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ, ꯃꯥ ꯍꯦꯛ ꯎꯕꯒꯅꯦ ꯍꯦꯛꯇ ꯄꯥꯏꯊꯔꯛꯀꯅꯤ꯫ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯀꯥꯈꯠꯄꯋꯣ ꯀꯩꯋꯣ ꯇꯧꯔꯤ ꯃꯌꯥꯝꯁꯦ." ꯑꯍꯟꯕꯤꯅ ꯑꯃꯨꯛ "ꯍꯧꯖꯤꯛꯇꯤꯅꯦ ꯎꯆꯦꯛꯁꯤꯡꯁꯦ ꯃꯥꯅ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯗꯨꯝ ꯄꯤꯖꯩ ꯈꯪꯕꯒꯤꯅꯦ ꯅꯨꯡꯇꯤꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅꯅꯦ ꯑꯗꯨꯝ ꯂꯥꯛꯑꯦꯕꯁꯦ." ꯑꯇꯣꯝꯕꯤ ꯃꯆꯦ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯇꯥꯔꯗꯨꯅ "ꯀꯩꯅꯣ ꯏꯆꯦꯁꯤꯡ, ꯅꯨꯡꯁꯤꯗ꯭ꯔꯣ ꯁꯥ ꯎꯆꯦꯛꯁꯤꯡꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯔ ꯄꯤꯖꯕꯕꯨ ꯀꯩꯗꯧꯒꯦ? ꯃꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯀꯩ ꯑꯀꯥꯏꯕ ꯇꯧꯒꯦ ꯁꯤ ꯆꯥꯖꯕꯗ?" ꯑꯍꯟꯕꯤꯅ "ꯇꯧꯗꯦ ꯑꯀꯥꯏꯕ ꯀꯩꯝ ꯇꯧꯗꯦ꯫ ꯑꯗꯨꯕꯨꯅꯦ ꯁꯨꯃꯥꯡꯁꯦ ꯃꯊꯤꯅꯗꯤꯅꯦ ꯂꯣꯏꯔꯦ꯫ ꯃꯊꯤ ꯁꯦꯡꯕꯒꯤ ꯊꯕꯛꯅꯦ ꯍꯥꯞꯄꯇꯪꯅꯤ, ꯑꯀꯥꯏꯕꯗꯤ ꯀꯩꯝ ꯇꯧꯗꯦꯀꯣ ꯃꯣꯏꯅ." ꯃꯃꯥꯇꯣꯝꯕꯤꯅ ꯂꯥꯎꯔꯛꯏ꯫ "ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯅꯈꯣꯏꯒꯤ? ꯑꯃꯅ ꯁꯥ ꯎꯆꯦꯛ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ, ꯑꯅꯤ ꯑꯃꯅ ꯌꯥꯗꯕ? ꯇꯣꯛꯑꯣ, ꯑꯇꯣꯝꯕꯤꯅꯅꯦ ꯁꯥ ꯎꯆꯦꯛ ꯅꯨꯡꯁꯤꯗꯅꯅꯦ ꯇꯧꯖꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯗꯕ ꯍꯩꯅꯗꯕ ꯅꯈꯣꯏꯅꯅꯦ ꯍꯦꯛ ꯌꯦꯡꯁꯤꯟꯕꯤꯔꯨꯅꯨ." ꯑꯇꯣꯝꯕꯤꯅ ꯑꯃꯨꯛ "ꯑꯗꯨꯅꯦ ꯏꯃꯥ, ꯃꯊꯤꯁꯨ ꯑꯩꯅ ꯑꯗꯨꯝ ꯁꯦꯡꯖꯔꯤꯕ, ꯃꯣꯏꯅ ꯁꯦꯡꯕꯁꯨ ꯅꯠꯇꯦ꯫ ꯏꯆꯦꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ." ꯌꯥꯏꯃꯕꯤꯅ "ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯦ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤꯅꯦ ꯃꯃꯥꯗꯨ ꯉꯥꯏꯔꯦ꯫ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯑꯥꯗ ꯅꯥꯄꯤ ꯃꯔꯨꯝꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯦ ꯅꯪꯒꯤ ꯁꯖꯤ ꯃꯆꯥꯁꯦ." ꯃꯈꯣꯏ ꯄꯨꯟꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥ ꯅꯣꯛꯏ꯫ ꯑꯇꯣꯝꯕꯤ ꯁꯖꯤ ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯧꯕꯗ ꯃꯈꯣꯏ ꯑꯇꯩ ꯂꯩꯕꯗꯨꯗ ꯌꯥꯝꯅ ꯇꯞꯅ ꯁꯖꯤ ꯑꯗꯨ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯑꯇꯣꯝꯕꯤꯗ ꯃꯃꯥꯒꯨꯝꯅ ꯀꯦꯔ ꯅꯥꯎꯊꯤ ꯁꯥꯖꯔꯤ꯫ ꯑꯇꯣꯝꯕꯤꯅ ꯑꯅꯧꯕ ꯁꯖꯤꯛ ꯍꯥꯅꯧ ꯈꯔ ꯁꯨꯝ ꯍꯦꯛꯇꯨꯅ ꯄꯤꯖꯩ꯫ ꯁꯖꯤ ꯑꯗꯨꯁꯨ ꯃꯃꯣꯟ ꯅꯣꯛꯅ ꯆꯥꯔꯤ꯫ ꯑꯁꯨꯝꯅ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯇꯣꯝꯕꯤꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯒꯨꯝ ꯑꯃꯗꯤ
imung manunggumna makhoi-gumba amagumna hek sanaba lakjai. Mapanasu hek laknai atombida. Atombidi anamba matamda makhoi-ga sanajaduna nauthi sajaduna leijabana magi nongmagi mathawni. Nongmata makhoi-bu pija pithak hodabada tumba yade haibaduni. Handak marakti chauthoi ukakpa asi ayuk ngana mamlingaidagi chatlaga numidang taramdaida hek halai. Imunggi leitabana henbana amadi machanupisingsu lesabi pharaklabanina mayum makai panbagi matam yauraklebanina makhoi-gi social kra tungsinaba haiduna awaba khangda thabak suri chauthoi. Asumna sumwa mani henbana chauthoi chak chaba mayumda ngaihak laambadusu lakhidre. Nongma numidang ama chauthoi magi nupiga chak chaminana chauthoi sumna hairei. Nachanupisingdi kayam kuire tumkiba? Ngahak oire makhoi babungune yamna kuina chak chaminage haiduna ngairambani adubune tumnakhre wara male. Ha imungi kupno mayamse hotnabadane ichasingse wasu yamna wazarabani. Nupagumna ising honba hingkol suba sing khaiba imungi thabaksingse moina loina hotnaribani ngayaktane pothajaba nadre. Ngasidi aisu kaithela sokpadagi kumlakpado khajik thingdokre usingse loina yothoklamdrabadi yarone tawbani. Uchina china loina di yolakle icha singna wajaba singse aisu loina khangini mama adunani aini ipaga tekma makhaine moigi honaribasi hayeng moina nupa mayumda chajage bakanda on poto ningthina puba ngamna baidana. Khangdrada icha singse wadi wazarabani maraibaksu thizarabani masung mamanabi gumna nongmata kena harau kumbai amatasu yaw phangjadrabani. Ihe aidi wari saringaida ikaw redana makhoi pabungbu kai hapakoge. Yare mama aisu wokle ado aisune ayuki chak chaba hek lakpase pharak yamna tare aduna hayengdine ichanupi ahanbibu aigi chakto khara purakhalu chaw khraba sukrabo umangaduda manabu mun pabungi ukapkham jaga dubu thifam khangadro mabu haigadro amu lambiga mangkidana mangoi aina hayengne umangaduda changbadane ichana mapaibu thirak balaina nabane ching maru khara ne thadaduna thamlamke aina chitpa lambi aduda ching thadariba lambi adugine tungiduna launa mangonda hayo. Hoi pharesi adudine tumnaba tawrasi ngoi pabungsu waramani. Tumasi warabane siyamna. Asumda numituma nongankre ahanbagi uche oyana khonglakpa nongan phung torokpike dwaida chauthoi singjang paiduna ukakpa chatkre. Ngaihak leiraga majanupi ahum sahugatuna amane imungi khwairam tasinkre sumang thelongsi nana setsengkre amane irumai thajaduna lai thomai thanduna chakhum jangkre aduga amana ate imungi makomata lesinba laknari. Tombidi nungaina phamcha chare haiba yai machanupi singna thaba amata sujage phanghandrabani adubu lem leiba hainadabana masu duk saba philor mana chingba tawdra leijai. Ahanbi cha esing thongga loitena mabu kawrei. Ima chak lore. Oh kari sang thongsi leibema. Ima hangkang kang soiga umurok amaga metle. Pare ngaihak leragane charasi. Ima pabunggi chak chaba ngasisu laoidra. Ihe ima di kawine he na pabungnane mana ukakliba umangaduda chakto nangbu khara thirala u haidanane hairakbani. Ima chawkraba umangaduda aini pabungbu karamna thidoiba na pabungnane mana chatpa lambi aduda cheng maru khara thadaramge madugi tunginduna la u haina hairambani. Hoi ma adudine ai pabungi chakto thinbirurage ibema nangbu yagadro yaima bigane chatmino. Ima yaima bidi phi saw sanuo kaidobage khoin chatoino
ai tomda chatke adum yani ima ai gi tung indo bugi saruk pudine adugi matamduda phi saduna leibna phaiba hoi hoi phare ijana bu yarani haradine adudi na pabungi ne sayomdo yombiro chalo thankini hoi ma atombisu magi thabe engang loiraka uche oya singadu hanagumna hawai chengwai thabidi ngasai hek nungan bedagi atombi tholak praina uche singadu mathaktuda tumin na yengba haukrabani asomdasu theba machin manaudu lona atombi na kawrak padu ngaiduna nabi marumdagi yengzari mache yai mabina theba machin manaugi mataudu uraduna atombiya nangi theba machin manausi tu adane nangna kawrak pangari se yengutu mama tombisu wawa no e makhoi gi mataududa tombi na icha tombi gi mnakta la iba sa uche myam sitibko nupa na ne thongga la pamjaba nupi lumbadagi lakbadagi khra hen khre na pabung phawgane aibu siunadi lomakte he as ima hoisima mi kidna loina chen khiba tare angobia la si nakhoi hangama sangba anawa mayam amane aina he iye tu la theba anidu atombi ubadagi maning thangatuna kana chansilaktuna hangamana nauba singlu lakna dinna chai amuksu cha palep atombi da amuk munyeng lai atombi na charo asumna haibaga amuk makata na cha thai atombi na makhoi mana masing chaba sa sing ni haiduna makhoi gi ingkholda togana phaidawa ma makhoi de pizana ba haiduna mana masing thaduna thambi bani ahan bisu mapa gi chaktu hapaloyaduna thore I ahan bina ima ai chale ko hoi pangtheng di thilaka nu koi be ma asumna ahan bi mapa gi chayong puduna umanga tu ta na asum lakla bagi tungda mahang no umang adu yobadadi mapana thadaramba cheng singadu amata hek marom phawa taramdre ahan bina khali karino ekai babung sibo ching maru thadaram ge hairaga mabu kawra bazalo thadaram ba kawra jalo adu ba somdana kamdauri umang adu asuke matik chawbana sa ujek makhal kaya leibana mapana thadaramba cheng singadu ujek singna loina khundoktuna sitnana chathoklami aduna matha phawba taramdabani ahanbi ngahak leptuna wakhala sum khali ai bhala sirane babangdi chakram lam gani nonga jingedagi numidang phawba chak sadana leirabadi masado soina soksin khiba tare macha hogi khonabada lambi asida asum chumling changlageda thoklaba ma lakcharasani kanana khangni babung sathengnabusu asamna khandana ahanbi umangadugi manung tamda asum changsilakle asum chatpana umangadu asugi matik chawbana ahanbi lambi lamangna thokre mahakna koita chatlabasu hena manung chungsin khirami umangadugi aduna mahak upai laikidre mapa bungbu kaudina thirabasu kanasu karisu khomlakhidre sa ujek singna khongba makosingna natana karisu takhidre ahanbi wabana suloire masa su pop tare upai laitaduna mapa bungi purakpa cha ising adu mana loina cha thokle asum tawna numidang tasilaklami ahanbi na umangdugi mapan thoke hairabasu thokfam khanglamde madudagidi ahanbi upai laitaduna kappa haurakle numitu asum tasilakpana numidang oisilakle madudagidi sa ujek singna khongbagi makosu asum kangkhalaklami chawraba uwa napi singmina songlaba omangado mamsilakpatuda amok kahena akibagi sakta moirakle ahan bisum kaplambadagi kapasnadi ai oiraroi ai mafam chaba jaga ama yenglaga ahing sima yareklake natrabadi saka ye mahutta soidna taduna ai thoi mangba tare
ꯑꯁꯤ ꯈꯟꯗꯨꯅ ꯑꯍꯟꯕꯤ ꯑꯁꯣꯝ ꯂꯥꯛꯄꯗ ꯌꯥꯝꯅ ꯂꯥꯞꯇꯛꯅ ꯎꯁꯤꯡꯒꯤ ꯃꯔꯛꯇ ꯃꯩꯉꯥꯜ ꯑꯃ ꯎꯔꯛꯂꯦ꯫ ꯑꯥꯗꯒꯤ ꯁꯤꯕꯨ ꯃꯩꯉꯥꯜ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯦ, ꯃꯩꯉꯥꯜꯅꯦ꯫ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤ ꯌꯧꯅꯕ ꯑꯩ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯃꯤ ꯂꯩꯔꯝꯂꯕꯁꯨ ꯑꯍꯤꯡꯁꯤꯃꯇꯪꯗꯤ ꯂꯩꯖꯒꯦꯅ ꯍꯥꯏꯔꯨꯔꯒꯦ꯫ ꯄꯨꯛꯁꯤꯁꯨ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯏꯁꯥꯁꯤꯁꯨ ꯋꯥꯕꯅ ꯂꯣꯏꯅ ꯊꯤꯟꯗꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯩ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯄꯅ ꯑꯍꯟꯕꯤ ꯀꯣꯟꯅꯊꯪꯗ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃ ꯃꯩ ꯉꯥꯟꯅ ꯊꯥꯟꯗꯨꯅ ꯎꯃꯪꯒꯤ ꯎ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯦ꯫ ꯑꯍꯟꯕꯤ ꯊꯋꯥꯏ ꯍꯤꯡꯂꯦ ꯈꯟꯗꯨꯅ ꯐꯝ ꯑꯗꯨ ꯇꯥꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃ ꯄꯥꯜꯂꯤꯕ ꯑꯗꯨꯗ ꯌꯦꯡꯕꯗꯗꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯤꯡꯖꯤꯟꯕꯅꯤꯅ ꯎꯒꯤ ꯊꯣꯡꯅꯥꯎꯁꯨ ꯑꯣꯏꯕꯅꯤꯅ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯎꯗ꯭ꯔꯕꯗ ꯑꯍꯟꯕꯤ ꯊꯣꯡꯗ ꯆꯤꯡꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯏ꯫ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯤ ꯂꯩꯕ꯭ꯔꯣ? ꯂꯩꯔꯕꯗꯤ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯕꯤꯌꯨꯕ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕ ꯑꯍꯟ ꯍꯅꯨꯕ ꯑꯃꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯏꯕꯦꯝꯃ? ꯆꯪꯉꯛꯎꯂꯣ꯫ ꯑꯍꯟꯕꯤ ꯌꯨꯝ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯇꯨꯅ, ꯏꯄꯨ, ꯑꯩꯁꯦ ꯎꯃꯪ ꯑꯁꯤꯗ ꯏꯄꯥꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯄꯗ ꯂꯝꯃꯥꯡꯅꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡꯁꯤꯃꯇ ꯂꯩꯖꯒꯦꯕ꯫ ꯃꯈꯣꯏꯅ ꯂꯩꯄꯥꯛ ꯊꯦꯡꯅ ꯁꯥꯡꯂꯕ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯦꯟꯕꯤ ꯑꯃꯒ ꯌꯦꯟꯕꯥ ꯑꯃꯒ ꯁꯟꯕꯤ ꯑꯃꯒꯁꯨ ꯀꯨꯟꯗꯨꯅ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯣꯟꯁꯤꯜꯂꯒ, ꯅꯤꯡꯊꯤꯔꯕꯤ, ꯑꯩꯒꯤ ꯃꯔꯨꯞ ꯌꯦꯟꯕꯥ, ꯌꯦꯟꯕꯤ, ꯁꯟꯕꯤ, ꯅꯈꯣꯏꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯍꯥꯏꯗꯅ ꯍꯪꯂꯛꯄꯗ ꯁꯥꯁꯤꯡ ꯑꯗꯨꯅ, ꯌꯥꯏ, ꯂꯩꯍꯜꯂꯣ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯅꯨꯕꯅ ꯑꯃꯨꯛ ꯑꯍꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯕꯦꯝꯃ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯂꯩꯔꯣ꯫ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯆꯥꯅꯕ ꯆꯥꯛꯁꯨ ꯄꯤꯔꯒꯦ꯫ ꯅꯪꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯣꯀꯣ꯫ ꯅꯪꯅꯦ ꯆꯥꯛ ꯊꯣꯡꯕꯗꯤ ꯍꯩꯕ꯭ꯔꯣ? ꯍꯩꯌꯦ ꯏꯄꯨ, ꯑꯩ ꯊꯣꯡꯂꯒꯦ꯫ ꯆꯥꯛꯈꯨꯝꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎꯕ꯫ ꯑꯁꯨꯝꯅ ꯆꯥꯛꯈꯨꯝ ꯑꯗꯨ ꯌꯧꯕꯗꯗꯤ ꯃꯅꯥ ꯃꯁꯤꯡ ꯆꯦꯡ ꯆꯥꯛꯅꯆꯤꯡꯕ ꯄꯤꯛ ꯊꯟꯅ ꯑꯃꯠꯇ ꯋꯥꯠꯇꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯍꯟꯕꯤꯗꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯃꯤꯠ ꯊꯛꯈꯤꯕꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯗꯒꯤ ꯃꯥꯅ ꯆꯥꯅꯤꯡꯕ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯦ꯫ ꯑꯗꯨꯒ ꯊꯤꯗꯨꯅ ꯍꯅꯨꯕ ꯑꯗꯨꯒ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯍꯟꯕꯤꯅ ꯍꯅꯨꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ, ꯏꯄꯨ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯒꯤ ꯇꯨꯝꯐꯝ ꯄꯤꯔꯣ, ꯑꯩ ꯇꯨꯝꯂꯒꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯉꯟꯅ ꯑꯩ ꯆꯠꯈ꯭ꯔꯒꯦꯕ꯫ ꯑꯍꯟꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯡꯕꯤ ꯊꯥꯛꯄꯤꯗꯦ꯫ ꯃꯈꯣꯏꯗꯤ ꯖꯤꯕ ꯄꯥꯟꯕ ꯑꯣꯏꯅ ꯊꯥꯕꯤꯗꯦ꯫ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯤꯅꯣ, ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯁꯥꯎꯔꯤꯕ ꯌꯦꯟꯕꯤ, ꯌꯦꯟꯕꯥ ꯑꯃꯗꯤ ꯁꯟꯕꯤ ꯑꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯃꯔꯨꯞ, ꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗ꯭ꯔꯒ ꯃꯇꯣꯝꯇ ꯃꯊꯤꯕꯣꯡꯁꯦ ꯇꯞ ꯇꯥꯅ ꯊꯣꯡꯅ ꯆꯥꯊꯣꯛꯂꯒ ꯑꯩꯈꯣꯏꯗꯤ ꯆꯔꯥ ꯍꯦꯟꯅꯁꯨ ꯈꯟꯕꯤꯗꯅ ꯋꯥꯔꯦ ꯇꯨꯝꯂꯒꯦ ꯀꯥꯏꯅꯒ ꯃꯥꯅ ꯊꯣꯛꯄ ꯊꯤꯔꯒ ꯇꯨꯝꯃꯣ ꯍꯥꯏꯌꯨ꯫ ꯍꯦꯔꯥ, ꯑꯩꯈꯣꯏꯕꯨ ꯎꯗꯕ, ꯍꯟꯊꯅ ꯁꯥ ꯎꯆꯦꯛꯅꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯗꯕ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕ ꯑꯗꯨꯅ, ꯏꯕꯦꯝꯃ, ꯃꯊꯛꯇ ꯀꯥ ꯑꯃ ꯂꯩꯕꯅꯤ꯫ ꯀꯥ ꯑꯗꯨꯗ ꯐꯃꯨꯡ ꯑꯅꯤ ꯊꯥꯔꯝꯒꯅꯤ꯫ ꯐꯃꯨꯡꯁꯤꯡ ꯑꯗꯣ ꯀꯟꯊꯣꯛꯇꯨꯅꯅꯦ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯣꯝꯄꯥꯛꯐꯤꯗꯛꯇꯣ ꯃꯅꯥꯛꯇ ꯂꯩꯕꯗꯨ ꯊꯥꯔꯝꯃꯨ꯫ ꯑꯗꯨꯒꯅꯦ ꯑꯩꯁꯨꯅꯦ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯐꯃꯨꯡ ꯑꯃꯗꯅꯦ ꯂꯥꯠꯂꯒ ꯇꯨꯝꯒꯗꯣꯏꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯍꯟꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯃꯍꯥꯛꯇꯤ ꯍꯅꯨꯕ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯔꯝꯗꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯍꯅꯨꯕ ꯑꯗꯨꯅ ꯇꯨꯝꯃ ꯀꯥꯈꯠꯂꯛꯄꯗ ꯑꯍꯟꯕꯤꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯕ ꯑꯗꯨꯅ ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯑꯍꯟꯕꯤꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯊꯥꯡꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯟꯕꯤꯗꯤ ꯋꯥꯕꯅ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯅꯨꯕ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯊꯣꯡꯖꯥꯎ ꯑꯗꯨ ꯍꯥꯡꯗꯣꯔꯛꯇꯨꯅ ꯑꯍꯟꯕꯤꯕꯨ ꯊꯣꯡ ꯑꯗꯨꯗ ꯂꯪꯊꯈ꯭ꯔꯦ꯫ ꯑꯍꯟꯕꯤꯗꯤ ꯅꯨꯄꯥꯗꯨꯒꯤ ꯑꯔꯣꯟꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯆꯥꯎꯊꯣꯏꯅ ꯀꯩꯊꯦꯜꯗꯒꯤ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯇꯣꯝꯕꯤꯗꯤ ꯃꯄꯥꯟꯗ
ꯊꯥꯎꯃꯩ ꯑꯃ ꯄꯥꯏꯔꯒ ꯆꯥꯎꯊꯣꯏꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯅꯣ ꯃꯄꯥꯟꯗ? ꯏꯪꯒ ꯏꯪꯕꯁꯤꯗ ꯅꯥꯕ ꯇꯥꯔꯦꯅꯦꯍꯦ꯫ ꯇꯣꯝꯕꯤ ꯃꯃꯤꯠ ꯑꯗꯨ ꯈꯪꯁꯤꯡ-ꯁꯤꯡꯉꯤ꯫ ꯃꯣꯏ ꯄꯥꯕꯨꯡ ꯍꯜꯂꯛꯑꯕ꯭ꯔꯣ? ꯍꯣꯏꯅꯦ ꯍꯜꯂꯛꯑꯦꯅꯦꯍꯦ꯫ ꯀꯔꯤꯅꯣ ꯆꯥꯛ ꯄꯨꯔꯛꯎ ꯍꯥꯏꯈ꯭ꯔꯒ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯒꯦ ꯑꯍꯟꯕꯤꯗꯨꯕꯣ? ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡ? ꯑꯍꯟꯕꯤꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯆꯥꯌꯣꯟ ꯄꯨꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛ ꯆꯠꯈꯤꯕꯅꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯃꯥ? ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯂꯥꯛꯇꯦꯅ꯫ ꯑꯗꯨꯗꯒꯤꯗꯤ ꯆꯥꯎꯊꯣꯏꯒ ꯇꯣꯝꯕꯤꯒ ꯍꯥꯊꯨ ꯑꯃꯝꯕꯗꯨꯗ ꯊꯤꯔꯨꯔꯦ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯆꯥꯎꯊꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕꯁꯨ ꯑꯍꯟꯕꯤꯗꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯒ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯈꯟꯅꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯎꯃꯪ ꯑꯀꯣꯏꯕꯗꯨꯗ ꯆꯠꯇꯨꯅ ꯀꯧꯗꯨꯅ ꯊꯤꯔꯕꯁꯨ ꯑꯍꯟꯕꯤꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯕꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯑꯍꯟꯕꯤ, ꯏꯆꯥꯕꯨ ꯃꯐꯝ ꯀꯥꯏꯗ ꯂꯩꯕꯒꯦ? ꯏꯃꯥꯕꯨ ꯀꯩ ꯑꯣꯏꯔꯁꯤꯒꯦ? ꯏꯆꯥꯕꯨ ꯈꯨꯗꯣꯡꯊꯤꯕꯒ ꯅꯪꯂꯕ꯭ꯔꯣ? ꯏꯃꯥꯅꯗꯤ ꯅꯅꯥꯎ ꯌꯥꯏꯃꯕꯤꯒ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯥꯏꯕꯅꯤꯀೋ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯌꯥꯏꯃꯕꯤꯒ ꯑꯇꯣꯝꯕꯤꯒꯁꯨ ꯃꯆꯦꯕꯨ ꯀꯧꯗꯨꯅ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯆꯥꯎꯊꯣꯏ ꯎ ꯀꯛꯄ ꯆꯠꯈꯤꯗ꯭ꯔꯦ ꯃꯆꯥꯒꯤ ꯊꯤꯅꯕ ꯍꯣꯠꯅꯕꯗ, ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯂꯩꯇꯕꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯅ ꯆꯥꯎꯊꯣꯏ ꯑꯃꯨꯛ ꯎ ꯀꯛꯄ ꯆꯠꯄ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯂꯥꯡꯂꯕꯁꯨ ꯏꯃꯨꯡ ꯄꯨꯗꯕꯗꯤ ꯌꯥꯗ ꯑꯗꯨꯃꯛ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯍꯣꯠꯅꯔꯦ꯫ ꯑꯇꯣꯝꯕꯤꯁꯨ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯄꯤꯖꯗꯨꯅ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯖꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯆꯥꯎꯊꯣꯏꯗꯨ ꯉꯟꯅ ꯊꯕꯛ ꯁꯨꯗꯨꯅ ꯊꯦꯡꯅ ꯍꯜꯂꯛꯄ꯫ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯕꯅ ꯃꯁꯥ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯏꯃꯕꯤꯅ ꯅꯣꯡꯃ ꯃꯥꯒ ꯃꯄꯥꯒꯗ, ꯄꯥꯕꯨꯡ, ꯅꯪ ꯑꯁꯨꯝ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯅ ꯊꯕꯛꯇ ꯁꯨꯗꯨꯅ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅꯅꯦ ꯍꯌꯦꯡꯗꯒꯤꯗꯤ ꯄꯥꯕꯨꯡꯒꯤ ꯆꯥꯛꯇꯣ ꯑꯩ ꯄꯨꯔꯛꯂꯒꯦ ꯎꯃꯪꯗꯨꯗ꯫ ꯏꯕꯦꯝꯃ, ꯏꯄꯥ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯏꯄꯥꯅꯦ ꯎꯃꯪꯗꯒꯤ ꯎꯍꯩ ꯋꯥꯍꯩꯅꯦ ꯑꯗꯨꯝ ꯍꯦꯛꯇꯨꯅ ꯆꯥꯏꯗ꯫ ꯇꯣꯝꯕꯤꯅ ꯑꯃꯨꯛ, ꯏꯕꯦꯝꯃ, ꯅꯆꯦꯒꯤ ꯃꯩꯁꯥ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ, ꯅꯪꯒꯤ ꯃꯩꯁꯥ ꯑꯃꯨꯛ ꯏꯃꯥꯗ ꯍꯥꯞꯀꯅꯨ꯫ ꯑꯗꯨꯕꯨ ꯃꯄꯥꯒꯤꯗꯃꯛꯇ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯏꯃꯕꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯇꯣꯝꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯆꯥꯎꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯄꯥꯅꯅꯦ, ꯏꯆꯥꯅ ꯂꯝꯕꯤ ꯈꯪꯅꯕꯅꯦ ꯑꯩꯅ ꯆꯠꯄ ꯂꯝꯕꯤꯗꯨꯗ ꯍꯋꯥꯏ ꯀꯥꯡꯇꯛ ꯃꯔꯨ ꯈꯔ ꯊꯥꯗꯔꯝꯒꯦꯀꯣ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯝꯗ꯭ꯔꯤꯡ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕꯒ ꯌꯥꯏꯃꯕꯤ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝ ꯅꯨꯃꯤꯠ ꯆꯞꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯌꯥꯏꯃꯕꯤ ꯃꯃꯥ ꯑꯃꯗꯤ ꯑꯇꯣꯝꯕꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯃꯄꯥꯒꯤ ꯆꯥꯌꯣꯟ ꯄꯨꯗꯨꯅ ꯎꯃꯪ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯆꯥꯎꯊꯣꯏꯅ ꯍꯋꯥꯏ ꯀꯥꯡꯇꯛ ꯃꯔꯨ ꯈꯔ ꯂꯝꯕꯤ ꯇꯥꯛꯄ ꯑꯣꯏꯅ ꯃꯆꯥꯅ ꯂꯥꯛꯄꯗ ꯈꯪꯅꯕ ꯍꯥꯏꯗꯨꯅ ꯊꯥꯗꯔꯝꯂꯤ꯫ ꯑꯗꯨꯕꯨ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯑꯃꯠꯇ ꯈꯥꯛꯇꯅ ꯁꯤꯠ ꯅꯥꯟꯅ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯌꯥꯏꯃꯕꯤꯅ ꯎꯃꯪ ꯌꯧꯔꯛꯄꯗ ꯍꯋꯥꯏꯁꯤꯡ ꯑꯗꯨ ꯃꯔꯨꯝ ꯐꯥꯎꯕ ꯇꯥꯔꯝꯗ꯭ꯔꯦ꯫ ꯄꯥꯕꯨꯡꯅ ꯊꯥꯗꯔꯝꯅꯤ ꯍꯥꯏꯕ ꯍꯋꯥꯏꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯑꯁ, ꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯂꯝꯕꯤ ꯑꯁꯤꯗ ꯆꯨꯝꯗ꯭ꯔꯤꯉꯩꯗ ꯆꯪꯂꯒꯦꯗ, ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ꯫ ꯄꯥꯕꯨꯡꯗꯣ ꯆꯥꯛ ꯂꯥꯝꯕꯅ ꯃꯁꯥꯗꯣ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ꯫ ꯑꯁꯤ ꯈꯟꯅ ꯌꯥꯏꯃꯕꯤ ꯎꯃꯪ ꯑꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯆꯦꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯂꯝꯕꯤ ꯂꯝꯃꯥꯡꯅꯈ꯭ꯔꯦ꯫ ꯃꯥꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯂꯥꯝꯃꯗꯨꯅ
ꯃꯄꯥꯒꯤ ꯁꯔꯨꯛꯇꯨ ꯆꯥꯒꯦ ꯇꯧꯕꯗ ꯌꯥꯏꯃꯕꯤꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯉꯩꯗ ꯎꯆꯦꯛ ꯑꯃ ꯃꯥꯒꯤ ꯃꯄꯥ ꯂꯥꯟꯗꯨꯅ ꯄꯥꯏꯈꯤꯕꯗꯨꯅ ꯊꯦꯡꯕꯗꯨꯗ ꯆꯥꯛ ꯑꯗꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯆꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯈ꯭ꯔꯦ, ꯆꯥꯕ ꯑꯝꯇ ꯐꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯌꯥꯏꯃꯕꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯛꯂꯦ꯫ ꯏꯃꯥ, ꯅꯪꯅ ꯆꯠꯀꯅꯨ ꯍꯥꯏꯕꯗꯣ ꯌꯥꯖꯔꯕꯗꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏꯀꯣ꯫ ꯄꯥꯕꯨꯡ, ꯅꯪꯅ ꯂꯥꯛꯀꯅꯨ ꯍꯥꯏꯕꯗꯣ ꯑꯩ ꯆꯠꯆꯔꯝꯃꯣꯏꯗꯕꯅꯤꯀꯣ꯫ ꯏꯆꯦ, ꯅꯪꯁꯨ ꯁꯨꯝꯅ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯁꯥ ꯀꯩꯅ ꯆꯥꯈ꯭ꯔꯤꯕ꯭ꯔꯣ? ꯑꯣ, ꯌꯥꯏꯃꯕꯤ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯦꯗꯀꯣ꯫ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯕꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯥ ꯀꯩ ꯈꯣꯡꯕꯒꯤ ꯃꯈꯣꯟꯗ ꯀꯤꯈꯤꯕꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯥꯛꯄꯗ ꯎ ꯃꯔꯛꯇꯒꯤ ꯃꯉꯥꯜ ꯑꯃ ꯂꯥꯞꯅ ꯎꯔꯛꯏ ꯌꯥꯏꯃꯕꯤꯅ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯁꯨ ꯈꯥꯛꯄꯣꯛꯁꯪ ꯑꯗꯨ ꯌꯧꯗꯨꯅ ꯑꯍꯤꯡꯁꯤꯃ ꯂꯦꯛꯆꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ꯫ ꯆꯞ ꯃꯥꯟꯅꯅ ꯍꯥꯟꯅꯒꯨꯝꯅ ꯍꯅꯨꯕꯅ ꯌꯦꯟꯕꯥ ꯌꯦꯟꯕꯤ ꯁꯟꯕꯤ ꯑꯍꯨꯝꯒꯤ ꯑꯌꯥꯕ ꯍꯪꯕꯗ ꯃꯈꯣꯏꯅꯁꯨ ꯌꯥꯔꯕꯗ ꯌꯥꯏꯃꯕꯤꯕꯨ ꯑꯍꯤꯡꯗꯨꯃ ꯂꯦꯛꯄꯗꯨ ꯌꯥꯔꯦ꯫ ꯌꯥꯏꯃꯕꯤꯅ ꯑꯩ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ, ꯆꯥꯛꯁꯨ ꯈꯤꯇ ꯆꯥꯖꯒꯦꯕ꯫ ꯍꯅꯨꯕ ꯑꯗꯨꯅ ꯏꯕꯦꯝꯃ, ꯆꯥꯛꯈꯨꯝꯗ ꯆꯪꯉꯒꯅꯦ ꯅꯪ ꯊꯣꯡꯉꯨꯔꯣ, ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯊꯣꯡꯉꯨ, ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯅꯪꯅ ꯈꯜꯂꯒ ꯊꯣꯡꯉꯨ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯌꯥꯏꯃꯕꯤꯁꯨ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯦꯟꯁꯥꯡ ꯈꯟꯗꯨꯅ ꯊꯣꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯅꯨꯕꯒ ꯃꯥꯒꯤ ꯈꯛꯇꯃꯛ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯦ ꯑꯍꯟꯕꯤꯒꯨꯝꯅ ꯃꯊꯛ ꯀꯥꯈꯠꯇꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯅꯨꯕ ꯑꯗꯨ ꯉꯥꯏꯕ ꯇꯧꯗꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯌꯦꯟꯕꯥ ꯌꯦꯟꯕꯤ ꯑꯃꯗꯤ ꯁꯟꯕꯤ ꯑꯍꯨꯝꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯈꯣꯏꯕꯨ ꯂꯨꯅ ꯈꯟꯕꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯥꯏꯃꯕꯤꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕꯗꯨ ꯍꯥꯟꯅꯒꯨꯝꯅ ꯊꯥꯎꯃꯩ ꯄꯨꯗꯨꯅ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯑꯔꯣꯟꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯥꯏꯃꯕꯤꯕꯨꯁꯨ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯗꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯕꯤꯁꯨ ꯃꯄꯥꯒꯤ ꯆꯌꯣꯜ ꯊꯤꯟꯕ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯃꯥ ꯇꯣꯝꯕꯤꯗꯤ ꯑꯉꯥꯎꯕꯤꯒꯨꯝꯅ ꯊꯦꯝꯅꯕ ꯌꯥꯗꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯃꯣꯏ ꯄꯥꯕꯨꯡ, ꯏꯆꯥ ꯑꯅꯤꯗꯣ ꯁꯥ ꯀꯩꯅ ꯁꯣꯏꯅ ꯆꯥꯔꯝꯂꯒꯅꯤ꯫ ꯏꯆꯥ ꯑꯅꯤꯗꯣ ꯃꯃꯥ ꯑꯩꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯀꯞꯄ ꯌꯥꯕ ꯀꯞꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯋꯥꯕꯅ ꯀꯞꯃꯟꯕꯗꯒꯤ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯇꯣꯝꯕꯤꯗꯤ ꯃꯆꯦ ꯑꯅꯤꯅ ꯍꯜꯂꯛꯈꯤꯗꯕ ꯑꯗꯨ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯁꯥ ꯀꯩꯅ ꯆꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯇꯤ ꯊꯥꯖꯔꯝꯗꯦ꯫ ꯃꯥꯁꯨ ꯎꯃꯪ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯇꯨꯅ ꯌꯦꯡꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯕ ꯑꯃꯁꯨ ꯃꯁꯥꯗ ꯄꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯅ マギ ꯂꯥꯏꯅꯤꯡ ꯑꯣꯏꯈ꯭ꯔꯦ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯥꯁꯨ ꯃꯄꯥꯒꯤ ꯆꯌꯣꯜ ꯊꯤꯟꯕ ꯁꯣꯏꯗꯅ ꯃꯆꯦꯝꯁꯤꯡꯒꯨꯝꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯔꯨꯞ ꯅꯨꯡꯁꯤꯕꯤ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯦꯡ ꯍꯋꯥꯏ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯄꯤꯖꯔꯗꯨꯅ ꯃꯍꯥꯛꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯏꯇꯥꯁꯥ, ꯍꯌꯦꯡꯗꯤꯅꯦ ꯑꯩ ꯏꯄꯥꯒꯤ ꯆꯥꯛ ꯊꯤꯟꯕ ꯎꯃꯪꯗ ꯆꯠꯀꯅꯤ꯫ ꯅꯣꯏ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯑꯩ ꯅꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯩ ꯂꯩꯇꯦ ꯍꯥꯏꯗꯅ ꯅꯣꯏ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨꯀꯣ꯫ ꯑꯩꯒꯤ ꯌꯨꯝꯁꯤꯁꯨ ꯅꯈꯣꯏꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ꯫ ꯏꯃꯥ ꯏꯄꯥꯕꯨ ꯅꯈꯣꯏꯅ ꯈꯔ ꯁꯦꯟꯅꯕꯤꯔꯝꯃꯨꯀꯣ꯫ ꯑꯩ ꯏꯆꯦꯝꯁꯤꯡꯒꯤ ꯈꯣꯡꯒꯨꯜ ꯁꯣꯏꯗꯅ ꯂꯤꯒꯅꯤ꯫ ꯃꯈꯣꯏ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯥꯁꯨ ꯃꯄꯥꯗ ꯆꯌꯣꯜꯗꯨ ꯊꯤꯟꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯒ ꯃꯃꯥꯒꯅ ꯀꯟꯅ ꯊꯤꯡꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯅ ꯏꯕꯦꯝꯃ, ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇ ꯉꯥꯏꯔꯕꯅꯤ꯫ ꯏꯃꯥꯅ ꯊꯥꯖꯒꯨꯝꯅ ꯈꯔ ꯌꯦꯡꯖꯔꯤꯕ ꯏꯆꯥ, ꯅꯪꯕꯨ ꯎꯗ꯭ꯔꯕꯗꯤ ꯏꯃꯥꯗꯤ ꯇꯁꯦꯡꯅ ꯉꯥꯎꯔꯅꯤ꯫ ꯅꯆꯦꯁꯤꯡꯒꯨꯝꯅ ꯅꯪꯁꯨ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯍꯥ? ꯑꯇꯣꯝꯕꯤꯅ ꯇꯞꯅ ꯏꯪꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯃꯥ,
ꯑꯗꯨꯒꯤꯗꯤ ꯋꯥꯒꯅꯨ ꯑꯩ ꯁꯣꯏꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤꯌꯦ ꯏꯆꯦꯝꯁꯤꯡꯒꯤ ꯈꯣꯡꯒꯣꯜꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯤꯒꯅꯤ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯦ ꯏꯃꯥ ꯅꯪꯅ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯅꯆꯥꯕꯨ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯕꯣ ꯑꯗꯨꯕꯨ ꯃꯄꯥ ꯆꯥꯎꯊꯣꯏꯁꯨ ꯃꯆꯥ ꯑꯇꯣꯝꯕꯤꯁꯨ ꯃꯆꯦ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯉꯤ ꯃꯥꯁꯨ ꯑꯇꯣꯝꯕꯤꯅ ꯍꯦꯟꯅ ꯂꯧꯁꯤꯡ ꯍꯦꯟꯅ ꯂꯩꯕ ꯃꯤꯅꯨꯡꯁꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯆꯥꯅꯤ ꯈꯪꯕꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯑꯁꯥ ꯑꯃꯗꯤ ꯎꯔꯛꯏ ꯃꯆꯥ ꯑꯇꯣꯝꯕꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯛ ꯃꯥꯡꯈꯤꯔꯣꯏ ꯍꯥꯏꯅꯁꯨ ꯃꯥꯅ ꯊꯥꯖꯔꯝꯃꯤ ꯑꯇꯣꯝꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯄꯥꯕꯨꯡ ꯅꯪꯅ ꯍꯌꯦꯡꯗꯤ ꯆꯦꯡ ꯍꯋꯥꯏꯒꯤ ꯃꯍꯨꯠꯇ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯃꯔꯨ ꯑꯣꯏꯅ ꯈꯔ ꯈꯔ ꯅꯆꯥꯒꯤ ꯊꯥꯗꯕꯤꯔꯝꯃꯨ ꯅꯆꯥ ꯁꯣꯏꯗꯅ ꯏꯄꯥꯒꯤ ꯃꯅꯥꯏ ꯌꯧꯅꯕ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯑꯗꯣ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯗꯨꯅ ꯆꯥꯂꯥꯛꯆꯒꯦ ꯑꯁꯨꯝꯅ ꯃꯆꯥꯅ ꯌꯥꯗ꯭ꯔꯕꯗ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯕꯗ ꯇꯥꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯌꯨꯛ ꯉꯟꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯑꯇꯣꯝꯕꯤ ꯃꯃꯥꯕꯨ ꯈꯨꯔꯨꯝꯂꯝꯗꯨꯅ ꯑꯃꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯔꯝꯗꯨꯅ ꯑꯇꯣꯝꯕꯤ ꯃꯄꯥꯒꯤ ꯆꯌꯣꯜ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯍꯥꯟꯅꯒꯨꯝꯅ ꯆꯥꯎꯊꯣꯏꯅ ꯊꯥꯗꯔꯝꯕ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨꯁꯤꯡ ꯑꯗꯨꯁꯨ ꯎꯆꯦꯛꯁꯤꯡꯅ ꯍꯥꯟꯅꯒꯨꯝꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ ꯑꯇꯣꯝꯕꯤ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨꯁꯤꯡ ꯑꯗꯨ ꯑꯃꯗ ꯊꯥꯗꯔꯝꯗꯕꯗꯨꯗ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯑꯁꯣꯝ ꯎꯃꯪ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯦ ꯏꯆꯦꯝꯁꯤꯡ ꯑꯁꯤꯁꯨ ꯑꯁꯨꯝꯅ ꯏꯄꯥꯅ ꯊꯥꯗꯔꯝꯕ ꯆꯦꯡ ꯍꯋꯥꯏꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯃꯥꯡꯈꯤꯕꯒꯤ ꯎꯃꯪꯗ ꯆꯪꯁꯤꯟꯕꯗ ꯂꯃꯥꯡꯅꯕ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯆꯦꯟꯁꯤꯡꯒꯨꯝꯅ ꯂꯝꯕꯤ ꯂꯃꯥꯡꯅꯔꯝꯃꯤ ꯂꯝꯕꯤ ꯊꯤꯔꯤꯉꯩꯗ ꯅꯨꯃꯤꯗꯥꯡ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯌꯥꯔꯦꯛꯐꯝ ꯊꯤꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄꯗ ꯃꯩꯉꯥꯜ ꯑꯗꯨ ꯎꯗꯨꯅ ꯃꯥꯁꯨ ꯃꯩꯉꯥꯜ ꯑꯗꯨ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯃꯥꯁꯨ ꯊꯤꯜꯂꯨꯔꯦ ꯍꯅꯨꯕ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯑꯇꯣꯝꯕꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯆꯪꯖꯐꯝ ꯑꯝꯇ ꯄꯤꯕꯤꯌꯨꯕ ꯑꯍꯤꯡꯁꯤꯃꯇꯪꯗꯤ ꯐꯝ ꯑꯁꯤꯗ ꯑꯩ ꯂꯦꯛꯆꯒꯦ ꯆꯥꯛ ꯈꯖꯤꯛꯇꯪꯒ ꯑꯩꯕꯨ ꯄꯤꯖꯕꯤꯌꯨ ꯑꯩ ꯆꯥꯗꯕꯅ ꯆꯥꯛꯁꯤ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯍꯅꯨꯕ ꯑꯗꯨꯅ ꯃꯥꯒꯤ ꯁꯥ ꯑꯍꯨꯝ ꯑꯗꯨꯗ ꯍꯪꯕꯗ ꯃꯈꯣꯏꯁꯨ ꯌꯥꯔꯝꯃꯤ ꯑꯗꯨꯒꯗꯤ ꯑꯇꯣꯝꯕꯤꯅ ꯌꯦꯟꯕꯤ ꯌꯦꯟꯕ ꯁꯟꯕꯤ ꯑꯍꯨꯝꯗꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯥ ꯎꯆꯦꯛ ꯎꯕ ꯌꯥꯗꯕ ꯑꯇꯣꯝꯕꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯅꯥꯟꯗꯨꯅ ꯁꯥꯟꯅꯈ꯭ꯔꯦ ꯍꯩꯃꯥ ꯃꯁꯤꯒꯤ ꯌꯦꯟꯕꯤꯁꯤꯗꯤ ꯃꯇꯨꯒꯁꯤ ꯌꯥꯝꯅ ꯃꯣꯜꯂꯤ ꯍꯩꯃꯥ ꯌꯦꯟꯕ ꯑꯁꯤꯒꯤ ꯃꯇ꯭ꯔꯣꯛꯀꯁꯤꯅ ꯀꯌꯥꯗ ꯐꯖꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯄꯨ ꯅꯪꯒꯤ ꯉꯥꯛꯇꯔꯣ ꯑꯁ ꯃꯁꯛ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯈꯨꯅꯨꯡꯁꯤꯁꯦ ꯍꯩꯃꯥ ꯁꯟꯕꯤꯁꯤꯁꯨ ꯃꯇꯨꯒꯁꯤꯅ ꯅꯥꯜꯂꯤꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯋꯥꯅꯤ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯪ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯕꯗꯥꯏꯅꯦ ꯆꯥꯛꯈꯨꯝ ꯁꯣꯝꯗ ꯂꯩꯔꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯈꯟꯗꯨꯅꯅꯦ ꯊꯣꯡꯖꯔꯨꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯇꯣꯝꯕꯤ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯀꯩꯅꯣ ꯈꯔ ꯊꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡꯕ ꯂꯣꯏꯔꯒ ꯏꯄꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤꯕꯨꯗꯤ ꯂꯣꯏꯔꯦ ꯃꯣꯏ ꯑꯍꯨꯝꯁꯤꯗꯤ ꯀꯦꯝ ꯆꯥꯔꯣꯏꯗ꯭ꯔꯣ ꯀꯦꯝ ꯄꯤꯖꯔꯣꯏꯗ꯭ꯔꯣ ꯃꯣꯏ ꯑꯍꯨꯝꯗꯤ ꯍꯅꯨꯕ ꯑꯗꯨꯅ ꯑꯇꯣꯝꯕꯤꯒꯤ ꯃꯇꯧ ꯌꯦꯡꯉꯦ ꯈꯟꯗꯨꯅ ꯏꯕꯦꯝꯃ ꯃꯣꯏꯒꯤꯗꯤ ꯀꯦꯝ ꯂꯩꯇꯦꯅꯦꯍꯦ ꯆꯥꯅꯕ ꯏꯁ ꯀꯩꯅꯣꯗ ꯏꯄꯨ ꯃꯣꯏꯒꯤꯁꯨ ꯆꯥꯅꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯩ ꯊꯤꯔꯨꯒꯦ ꯃꯄꯥꯟꯗ ꯌꯥꯝ ꯂꯩꯍꯧꯕꯅꯤ ꯑꯩꯈꯣꯏꯅ ꯆꯥꯔꯒ ꯃꯣꯏꯅ ꯆꯔꯥ ꯍꯦꯜꯂꯔꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯛꯈꯤꯗꯨꯅ ꯁꯟꯕꯤ ꯑꯗꯨꯒꯤ ꯑꯅꯧꯕ ꯁꯖꯤꯛ ꯑꯗꯨꯒ ꯌꯦꯟꯕ ꯑꯃꯗꯤ ꯌꯦꯟꯕꯤ ꯑꯅꯤꯗꯨꯒꯤꯅ ꯆꯦꯡ ꯍꯋꯥꯏꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯖꯔꯝꯃꯤ ꯑꯇꯣꯝꯕꯤꯅ ꯁꯦꯁꯦ ꯁꯤꯅꯅꯦ ꯅꯣꯏꯒꯤꯅꯦ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯣꯀꯣ ꯑꯦ ꯏꯁꯤꯡꯗꯤ ꯀꯥꯎꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯑꯆꯧꯕ ꯑꯃ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯈ꯭ꯔꯦ ꯏꯁꯤꯡꯒ ꯊꯛꯇꯛꯇꯨꯅ ꯆꯥꯃꯤꯟꯅꯈ꯭ꯔꯦ ꯍꯅꯨꯕꯒ ꯑꯇꯣꯝꯕꯤꯒꯁꯨ ꯆꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯇꯣꯝꯕꯤꯅ ꯑꯃꯨꯛ ꯏꯄꯨ ꯑꯩ ꯇꯨꯝꯂꯒꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ
ꯐꯃꯨꯡꯗꯤ ꯀꯥꯏꯗ ꯂꯩꯒꯦ? ꯃꯗꯨꯗ ꯌꯦꯟꯕꯥ ꯌꯦꯟꯕꯤ ꯁꯟꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯁꯨꯛ ꯋꯥꯖꯕ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯇꯥꯏꯕꯪ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯨꯔꯣꯀꯣ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯇꯣꯝꯕꯤ ꯍꯅꯨꯕ ꯑꯗꯨꯅ ꯍꯥꯏꯕꯒꯨꯝꯅ ꯐꯃꯨꯡ ꯑꯅꯤꯗꯨ ꯅꯤꯡꯊꯤꯅ ꯀꯟꯊꯣꯛꯇꯨꯅ ꯑꯉꯧꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯗꯨꯅ ꯊꯥꯗꯨꯅ ꯊꯝꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯅꯨꯕ ꯑꯗꯨꯁꯨ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯇꯣꯝꯕꯤ ꯑꯁꯨ ꯐꯃꯨꯡꯗꯨꯗ ꯑꯇꯣꯞꯄ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯇꯣꯝꯕꯤ ꯃꯈꯣꯟ ꯑꯍꯧꯕ ꯑꯃ ꯇꯥꯕꯗꯒꯤ ꯃꯤꯀꯞ ꯈꯪꯗꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯖ꯭ꯋꯥꯔ ꯍꯥꯕꯒꯨꯝꯅ ꯅꯤꯛꯄꯒꯤ ꯃꯈꯣꯜ ꯑꯃ, ꯐꯛꯂꯥꯡ ꯑꯃꯗꯤ ꯎ ꯋꯥ ꯁꯤꯔꯤ ꯊꯥꯛꯅ ꯆꯤꯡꯕ ꯇꯤꯛꯄꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯃ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯇꯥꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯇꯣꯝꯕꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯂꯒ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯥꯅ ꯇꯨꯝꯂꯝꯕ ꯐꯃꯨꯡ ꯑꯗꯨꯁꯨ ꯑꯆꯧꯕ ꯐꯃꯨꯡ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯊꯥꯔꯝꯂꯤꯕ ꯃꯣꯝꯄꯥꯛ ꯑꯗꯨꯁꯨ ꯃꯨꯒꯥꯒꯤ ꯑꯣꯏꯔꯝꯂꯦ꯫ ꯁꯅꯥꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯀꯣꯅꯨꯡ ꯑꯆꯧꯕ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯁꯨ꯫ ꯑꯇꯣꯝꯕꯤ ꯉꯛꯄꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯃꯤꯠꯇꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯃꯪꯂꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯐꯩ ꯅꯥꯟꯅ ꯁꯦꯠꯄ ꯃꯅꯥꯏ ꯑꯍꯨꯝ ꯑꯃꯁꯨ ꯂꯦꯞꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯑꯇꯣꯝꯕꯤꯅ ꯍꯧꯒꯠꯂꯛꯄ ꯎꯕꯗ, ꯑꯇꯣꯝꯕꯤ, ꯑꯩꯈꯣꯏ ꯅꯪꯕꯨ ꯄꯦꯟꯅꯅꯕ ꯀꯩꯗꯧꯖꯧ ꯍꯥꯏꯕꯒꯦ ꯇꯥꯛꯄꯤꯌꯨ꯫ ꯑꯇꯣꯝꯕꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯏꯄꯨꯗꯤ ꯍꯧꯒꯠꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩ ꯃꯣꯏꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯈꯔ ꯁꯦꯝꯕꯤꯔꯛꯈꯤꯒꯦ꯫ ꯌꯦꯟꯕꯥ ꯌꯦꯟꯕꯤ ꯁꯟꯕꯤꯁꯤꯡꯗꯨꯁꯨ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯝꯃꯅꯤꯌꯦ ꯍꯥꯏꯅ ꯑꯇꯣꯝꯕꯤꯅ ꯆꯠꯀꯦ ꯇꯧꯕꯗ ꯍꯅꯨꯕ ꯑꯗꯨꯒꯤ ꯐꯃꯨꯡꯗꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯍꯥ ꯄꯥꯈꯪ ꯑꯃ ꯃꯁꯦꯛ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯑꯇꯣꯝꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯉꯛꯄꯅꯁꯨ ꯂꯣꯏꯔꯦ꯫ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯣ ꯉꯁꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯦꯛ ꯂꯥꯎꯅ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯧꯗꯣ ꯈꯪꯂꯗꯨꯅ ꯃꯅꯥꯏ ꯑꯍꯨꯝ ꯑꯃꯗꯤ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ ꯑꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯅ, ꯏꯕꯦꯝꯃ ꯉꯛꯀꯅꯨ, ꯑꯩ ꯑꯁꯦ ꯅꯪꯅ ꯏꯄꯨ ꯏꯄꯨ ꯍꯥꯏꯅ ꯀꯧꯔꯤꯕ ꯍꯅꯨꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯅꯪꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤꯕ ꯌꯦꯟꯕꯤ, ꯌꯦꯟꯕꯥ ꯑꯗꯨꯒ ꯁꯟꯕꯤ ꯑꯗꯨꯒꯅꯤ꯫ ꯑꯩ ꯑꯁꯦ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕ ꯑꯃꯅꯤ꯫ ꯅꯣꯡꯃ ꯑꯩꯅ ꯎꯃꯪ ꯑꯁꯤꯒꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡ ꯑꯁꯤꯒ ꯎꯃꯪ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯑꯁꯨꯛꯀ ꯖꯒꯥ ꯑꯃꯗ ꯀꯣꯅꯨꯡ ꯑꯃ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯩꯔꯛꯄꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯛꯅꯤꯕ ꯁꯥꯗꯨꯅ ꯂꯥꯛꯄ ꯃꯌꯥ ꯆꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯑꯩꯅ ꯆꯪꯐꯝ ꯄꯤꯔꯨꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯁꯥꯎꯔꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯈꯤꯕꯗꯒꯤ ꯂꯥꯏꯔꯦꯝꯕ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ, ꯇꯥꯏꯕꯪ ꯃꯤꯒꯨꯝ ꯂꯤꯆꯠ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯁ꯭ꯔꯥꯞ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯁ꯭ꯔꯥꯞꯇꯒꯤ ꯉꯁꯤ ꯑꯩꯅ ꯍꯅꯨꯕ ꯑꯣꯟꯗꯨꯅ ꯑꯃꯗꯤ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡ ꯃꯈꯣꯏꯅ ꯁꯥ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯑꯃꯅ ꯑꯩꯇ ꯅꯠꯇꯅ ꯁꯥ ꯎꯆꯦꯛ ꯑꯣꯟꯈ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡꯕꯨꯁꯨ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯎꯠꯄꯤꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯁ꯭ꯔꯥꯞ ꯑꯗꯨ ꯀꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯎꯃꯪ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯃ ꯑꯩꯈꯣꯏꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯗꯣ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯈꯠꯆꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯪꯖꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕꯗ ꯑꯇꯣꯝꯕꯤ ꯚꯥꯞ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯇꯣꯝꯕꯤꯅ ꯆꯤꯡꯅꯔꯤꯕ ꯑꯗꯨ ꯁꯣꯏꯗꯅ ꯆꯨꯝꯅꯅꯤ ꯈꯟꯗꯨꯅ, ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯦ ꯑꯅꯤꯁꯨ ꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯅꯍꯥ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏ ꯆꯥꯡꯌꯦꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯇꯕꯅ ꯑꯩꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯗꯨꯅ ꯃꯈꯣꯏꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯎꯃꯪ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯁꯥ ꯉꯥ ꯂꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤꯗ
ꯊꯕꯛꯁꯤꯕꯤ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯊꯝꯈ꯭ꯔꯦ ꯋꯥꯒꯅꯨ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯈꯪꯖꯔꯕ ꯃꯇꯨꯡꯗ ꯑꯃꯗꯤ ꯑꯇꯩ ꯖꯤꯕꯁꯤꯡꯕꯨꯁꯨ ꯇꯥꯏꯕꯪ ꯅꯨꯡꯁꯤꯕꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕ ꯉꯝꯂꯕ ꯀꯥꯟꯗ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯃꯣꯏꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯊꯥꯒꯅꯤ ꯋꯥꯁꯤ ꯇꯥꯔꯕꯗ ꯑꯇꯣꯝꯕꯤ ꯋꯥꯈꯜꯗꯨ ꯅꯦ ꯇꯥꯔꯦ ꯂꯥꯏꯔꯦꯝꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯪꯗꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯁꯤ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕ ꯑꯣꯏꯕꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯕ ꯀꯥꯟꯗ ꯅꯪꯅ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯑꯣꯠꯈꯤꯕꯅꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯑꯇꯣꯝꯕꯤꯅ ꯑꯃꯨꯛ ꯃꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯤꯡꯗꯤ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ ꯃꯈꯣꯏꯗ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯖꯔꯛꯈꯤꯒꯦ ꯃꯥꯒꯤ ꯃꯁꯤꯛ ꯃꯉꯥꯜꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯕ ꯂꯥꯏꯔꯦꯝꯕ ꯑꯗꯨꯅ ꯃꯅꯥꯏ ꯁꯤꯡꯊꯥꯗꯨꯅ ꯑꯇꯣꯝꯕꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯂꯧꯍꯜꯂꯨꯔꯦ ꯑꯗꯨꯒ ꯋꯥꯔꯝ ꯄꯨꯝꯕꯁꯨ ꯇꯝꯂꯦ ꯃꯃꯥ ꯃꯄꯥꯁꯨ ꯋꯥꯔꯝꯕ ꯋꯥꯈꯜ ꯄꯨꯝꯕ ꯀꯣꯛꯂꯦ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯇꯦꯛꯇ ꯀꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨꯗ ꯋꯥꯈꯜ ꯋꯥꯕ ꯄꯨꯝꯕ ꯀꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯈ꯭ꯔꯦ ꯋꯥꯗꯅꯇ ꯂꯥꯛꯂꯕ ꯆꯥꯎꯊꯣꯏꯁꯨ ꯎ ꯀꯛꯄ ꯆꯠꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨ ꯂꯥꯏꯔꯦꯝꯕꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕ ꯑꯗꯨꯒ ꯑꯇꯣꯝꯕꯤꯒꯁꯨ ꯅꯨꯡꯁꯤꯅꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏ ꯄꯨꯝꯕ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ ꯃꯆꯦ ꯃꯅꯤꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯅꯨꯄꯥ ꯑꯃꯃꯝꯗ ꯂꯨꯍꯣꯡꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ